पाउसिंग पिजरे करिगुम्बा मफम अमदा बोम पोखाइबा तारबदी मफमदुदा तारिबा पुलिस ऑफिसर अदुना दायित्व लौननबा चीफ मिनिस्टर एन बीरेना डीजीपी दा याथंग पिख्रे संगाई फेस्टिवल कुम्हई अमा ओइना उबिगनो मसिना स्टेट असिगी मसंग मालेमदा ताकनबगी अचौबा मफम अमनि हाइना चीफ मिनिस्टर एन बीरेना फोंदोख्रे कोकोमीना मणिपुर संगाई फेस्टिवल लिसिंग अनि तारामापन बॉयकॉट तौरिबा से हंदोकद्रा नत्रगा हंदोकलोइद्रा हाइबा वारेप लौनबा मिफम पांथोखले मणिपुर संगाई फेस्टिवल लिसिंग अनि तारामापन गी मपुंग ओइबा थौरम ngase नुंथेल बोता चीफ मिनिस्टर एन बीरेना चीफ गेस्ट ओइदना हौदोकनबा सेम साबा लोइख्रे अमदी संगाई की पोंगनाफम ओइबा कैबुल लमजाउदसु संगाई फेस्टिवल लिसिंग अनि तारामापन मिनिस्टर टीएच श्याम कुमारना अथोइबा मिथुंगलेन ओइदना हौदोख्रे खुरुमजरी टाइम्स ऑफ मणिपुर न्यूज मिडेंग ताबिरिबा सिंगबु ngamom प्रियाना ताराम नौक्स बगलोइना पाउ संदोंग पिजरे करिगुम्बा मफम अमदा बोम पोखाइबा तारबदी मफमदुदा तारिबा पुलिस ऑफिसर अदुना थौदांग लौननबा डीजीपी दा याथंग पिख्रे संगाई फेस्टिवल मयादा नत्रबदी बोम पोखाइ हन्नबगी मतम लेट्रबरा हाइना चीफ मिनिस्टर एन बीरेना हंख्रे वाफम असिंग असि खुम्मल लंपाक्ता पांगथोकपा संगाई रन लमथाबगा मरी लेनना नाकोइनना पाउमी सिंगौनबा अमदा फोंदोखिबने चीफ मिनिस्टर एन बीरेना मखा तारदुना होम मिनिस्टर अमित शाहना कोकोमी की लुचिंगबसिंग उननबा हयेंग नुमिदांगी पुंग 10 दा मतम पिरकले सरकार की माइकेदगी कोकोमीदा फॉर्मल इन्विटेशन अमसु पिख्रे कोकोमी की माइकेदगी सु यानिंगबगी इंगित पिरकपसु लेरे मियामना पांबा असेंबली की सेशन कौबगी मतांगदसु कैबिनेटना डिसेंबर 10 विंटर सेशन कौनबा वारेपसु लौरे मरक असिदा कनागुम्बा खरना मियामदा वाफम कया लाना संदोप तौबिगनु हाइखी CSO की कांगबू सिंगसु कोई उनरे अदगी यूनियन होम मिनिस्टर अमित शाह जी नसु हयेंगी पुंग 10 नुंगदांगी पुंग 10 दा उननबगी अपॉइंटमेंट पिरे याम चिनबा महाराष्ट्र की गवर्नमेंट फॉर्मेशन की अदगी जेएनके की तौरिबा द छत्तीसगढ़ की इलेक्शन की या अदे पार्लियामेंट सेशन सिगी मरकसिदा knowing the importance of the Manipur state aduga CSO singi public ki leiriba grievances to khangbirakanda matam pibire aduna ngarang ekhoi nungdang kokomi gi chilinaw mayam go khoi cabinet minister singa unadana wari watai sanare moida ekhoi formal invitation su pigre moina su adum yaning bagi haibadi moina only ahan bada hairam basi high kanogi home minister gi invitation laaba or either assembly gi haibani assembly su khoi mandate kano dum kaugudo bolere winter session gi akhoi rumor tabi gano Manipur की इज्जत योनगदबा Manipur की कायबा यागदबा नत्रगना Manipur दा indigenous population मुतखिनबा थबक तौगदबा सरकार नते मियाम नते अखोई पुन्ना jointly हाइबा पोजि थेंगनरगसु लाई थेंगसु थेंगनानी अखोइनसु ngamgani si thajabiyo center si अखोई के सबचाना लेपिरगा बैक लाई अदुगा अखोई मयाम पुन्ना लेप मतमदा कनामतना स्टेट सिदा डिस्टर्ब तोबंगम अदना आइगी अर्नेस्ट अपील नि मयाम दा संगाई से अखोई मणिपुर की प्राइड नि अखोई मयाम की इज्जत नि भारत की इज्जत नि अदना मयाम थोपिरगा फजना यावबियो TOMTV na hangba wafam amagi paukhumda Chief Minister N Birena tha ahum asida tongan ba mafam ahumda bom pokhai kiba thodok laikre asigumba yamna laibak thiba thodok asibu sarkar asina su yamna haksina lawi makha tana pamda ba thodok sing thoktana ba sarkar asina akan ba thabak laukhatle karigumba mafam amada bom pokhai ba natroga pamda ba thodok thoklabade mafam aduda taramba police officer na thodang logadabani haibagi wafam DGP da yathang pikre haiki city manungda tha ahum jida bom mari rak pokhai army gi core commander lai security ki review towe matam da man thamam language ma khak engonda sir ekhoina changba yadaba armed forces special power ek lokthok khiba jaga oibani na ekhoi changaga interview to bu su yadre ado sumaina tawbu side ekhoi kari tokjoge na hangi ai haifet khumba nungaita dana ai yam kan honari ai masigu masi thon dena bai aina appeal tongning badi
Sangai Festival Mayazi Natari Bom Pokai never matam later working there. Mayam Su. Sangai Festival Gumba internationally focused Pirakpa, Mayam Lakpa, the Mission Praja Mayam, Harang Matam Zinatri Makui Bombs, Pokai and never matam later working there. Narang the Gi, Narang Handagi, Huji security intelligence, other security officers. Kanagumba Karigumongi from the Bom Pokai, Banatraga, so Pan Asiana Topotaragadi, Madugi area, Dugi police officers. Maduda responsibility fixed on another and DC da what chef group law and order gi mother kangan intelligence ki aduga yam luri se si marakta mayamama sangjin ba yokshin bagi pot cho information labor aduna identify to with the matam credit sangani adubo koi soidin dingam Sangai Festival kumhaya mo ina ubigano masana state asigi masang malemda taknabagi achawba mafam amani haina Chief Minister and Birena Fongdokre wafam masingasi Kumalampak Sports Complex tagi Sangai Festival gamari lainana Sangai Ran Lamthaba gamari lainana Fongdokibani Department of Youth Affairs and Sports na sinduna indoor stadium gi mamangda pangthokpa Lamthaba gi thawramaduda Yas Minister Letpau Haukip Chief Secretary Dr. J. Suresh Babu Tourism gi Director W.E. Wohol Amadi DC Imphal East Dr. Rangita Bali Waikom Su Sargyaki Chief Minister na lamthaki baran aduna North AOC Kongnangani Karak Thangmaiban PWD Nitaipa Chuthek Sanjentong Palace Gate Telepati Road Lamlong Bazar Dingku Road Talak Laga Indoor Stadium da Loishingani Ran adu lamthabaga loinana Chief Minister N Birena handak sahi gi oina pangthokliba Sangai Festival asi khara tension na pangthokna ba honari Hana tongan mafamsingda pakthok lambadu khara kaksan laga mapung oina lamboi khongnang khong amade hapta kangjaibungda pangthok na ba honari Hana numit tarani oirambadu su taretta oina tension le festival asi harau kumhai oina ubigano state asigi tourism gi top pasing asi Malemgi miyam da khanganana ba hotnabani miyam na su mapaldagi lakliba delegate sing asi luna tawba made ikai khumna ba utse kanagumba kharana lana sandokliba si tawbigano haiki Mamangi sahi gi admaina tawning bani adubu Manipur gi oiriba situation da khoi su kitang de khoi government na su kra pixel le lamboi khongnang khong ne aduga hapra kangje bung ne ani sida yam ba confine daroga komalam pakta gaida tawrumba hanagi indigenous game kari du khara gai pixel la chen handa kisi leba ki irang khara su laibuni na khoi na su pixin jabani aduna mayam punama all the best you are the future of the nation, you are the future of the state. Ekoi yamna mangda tarbe issue khuri mai koi thengna batabani. Issue khuri mai koi overcome torba sat batabani. Ado unitely thengna batabani. We should be united. Then only we can succeed. Sangai Festival sida da mapandagi laiba mayam ekoi mayam na yamna hospitality ekoi gi mikau miram mapandagi lakwa mising buluna to biba fazana respect to biba Kanagumba Kariguma Pamba kan the Fazan guide to Viva, Adugumagi Port Akogi, Manipuri Singi, Yamna Pride to Iba, Miko Miram Pazaba, Mingon the Pitopa, Pizaba, Savat over the Haring, the Magundo, would say. Lainga ke maikai dagi kokomi da thazaba kya pirak padagi kokomi na Manipur Sangai Festival lisangani taramapan boycott tawgani haina lauthoki badu handopa natraga handokta bahaiba waref launa bangasi ayuktage UCM ge office ta kokomi ge executive member amade consultative group ki member singi oiba apunba mifam pangthok tuna khanari ngasigi mifam aduna Union Home Minister ge maikai dagi Manipur ge Chief Minister ge khuthangda kokomi ga hayang numidang pung 10 taba matamda unana bagi matam pirakpa Manipur lengang na assembly session mathang thagi tang kunda famnana bawarep lokhiba singa du puthokuna kupna khanaki hairi sairak asida social media da lengak na thazaba pirakpadagi kokomi na Manipur Sangai Festival lisangani taramapan boycott torambadu handokpa yauna warep mari ngasigi mifamna lokre haiba pausing leptana sandokna rakpana haujik miyam da chamam na balairi TOMTV na ngasinung thilpung ani makai helakpa matam fawada kokomi gi thaupuba singa telephone gi kuthangda wari sanaba matamdadi kupna khanari matam khara ngaibi ko haina fongdoraki paugi marathana tenba break am lauzari Adema nang na tamibi school IPS haibdu yam cheksil fai haine kam dogine
My school is a quality-based English school. It has very competent teachers. They are highly qualified. The principal of my school is a strict disciplinarian. He teaches the student in higher classes. Hey ma, isa di IPS ki boarding the lerup dagi English ki command so phajana le re, lyrics so am hai personality talent so phajana le re na. To speak English is compulsory at our school and boarding. I have the habit of speaking English all the time. Adom ki angang singbo Kanchipur da leba IPS haibad Imphal Public Higher Secondary School da ming chanbiyo loinan afaba bahiroi payanbiyo. IPS, the Imphal Public Higher Secondary School, Kanchipur, Imphal, near Manipur University First Gate. Admission opens from pre-nursery to class 9, both school and boarding. IPS, top choice for your child's career. Yang wat Sokthaba loidi. Wabdo koknaba rebalance. Sokthaba koknaba rebalance. Rebalance na haksang gi salt amadi electrolytes singi awatpa mekhatuna adongi haksang bu tagat tikna thambang amali. Rebalance habadi electrolytes amadi energy. SS Enterprises ta miyam gi damak laizare makhal makha kyagi sound lights teas amadi ten house ki polam sing makhal khuding makki light amadi luhong khongdong bagi polam sing gi damak 10% discount pijari. Akupa marol gi damak contact tobiu SS Enterprises Kiamgai Khoirom Laikai near Youth Social Club. Contact number 8837218002. Break matungda mayamba amuk hana taram nokchere makhataba pau pizari. Tourism Department na senduna ngasidagi hoduna numit 8 ni chupna pangthokadaba Sangai Festival hodokpagi thoram Sangai gi pokna famoiriba Kaibul Lamjauda su pangthokre. Thoram aduda Minister TH Syam Kumar na Chief Guest Thange MLA T Robindro MLA Sekmai Haikham Dingo MLA Moirang P Sarat Chandra MLA Kumbi S Bira Deputy Speaker K Robindro Singh amade Forest Department gi makok thongba official kiana DICE members sing oina sarukya ki. Protect and ensure that to the local people, our honorable minister. Manipur, POC picture aga Malayamda, Tai Madudi, Kogi Zaboy, Kogi Isay, Kogi Nat, culture, Sana Konaba, Amadi education, Hiram Kudimakta, Malayamgi, Sadamun Kayata, Malayamgi Erna Kayata, Malayamgi, Aryan culture gi. Platform kaya ada ngasi Manipuri jati singna tongan ba pidama thaduna pibo singna akoi me pura le minera ba lamda masibu saktai lamda masi prajasi mateng ngasi akoi sangai pese pathobanga mi ba male mas khangi bai bagi kai kuno. Chief Guest ki warol piraduna Minister Syam Kumar na Sangai hairiba saji makhalasi malemgi atai mafam amatada fangdaba sa makhal amani Sangai na Manipur bu malemgi mangda sak takpada achauba thodang ama lauri masigidamak aikhoina chawthok chei Manipur asi hiram khudingmakta manglomda changsilakli maroina tourism gi lamda Manipur asi malemna masak khangbi bahorakle tourism sector asi aikhoina akhanaba mityeng thamli tourist sing na lakpa matamda makhoi bu harauk tayamna opiu aikoi ge friendly oiba nature ulagadi tourist lakpagi chang asi he na wangkhalakani haina mahangna fongdokhi. Thauramgi presidential speech piraduna thangagi MLA T Robindro na haikibada Manipur gi khwaidagi chanaba industry asi tourism industry ni sahi khara asida tourist lakpagi chang yamna hengalakli maram asina lamdam asigi senmitlon sengat pagi saruk amoina tourism industry da mai onsenba mathau tare tourism asi chawkhat hanse hairabadi lamdam asigi fajaba kaya yengba lakliba tourist singbu luna chana tawse madudata lamdam asi tourism da chawkhalakani haina mahang haiki. Manipur Sangai Festival gi saruk kamoina pangthokpa Sangai Run lisingani taramapan Manipur gi mafam manida pangthokliba sigi saruk kamoina Sendra dagi kilometer kunmathoi sangba lamsang lamjel Sangai Run oinam AC gi MLA L Radha Kishore amadi Thanga AC gi MLA T Robindro anina flag off tawduna lamthaduna pangthokre Sendra singkhongda ring road ta lamjel lu chelaba matung lamjel hofamda amuk lamthungpham oiduna loshinki lamjel oi chahum taramanga na lamsang lamjel duda saruk yakhi. Manipur Lengaki Tourism Department as Sinduna Chahi Sigoiba Manipur Sangai Festival lisingani taramapan Chief Minister and Birena Chief Guest Oiduna Senung Til Bota Hodok na the same Saba Loikre Festival Asibu Saruk Yana Balebakyagi Official Sing Amadi Lam Koiba Sing Su Tunglaba Hore Nasi Imphal da Tunglakiba Brunei Darussalam Cambodia Indonesia Laos DPR Malaysia Myanmar Philippines
Singapore, Thailand amadi Vietnam dagi lakhiba ambassador, high commissioner amadi chief minister sing asi chief minister N Birena CM secretariat ta harau tayamna okri. Iramdamgi inat yokhat lupna sinduna kokomi gi kongjang sagatuna ngasi Singzamai parking da maira paibi singna kongjang sangsin kre Kakwa bazar da su maikai adongi miyamna section wakat kongjang sangsin ke kongjang sangsin ba horakpada police ki kangbuga kongjang sangsin lambagi damak lambi gi matai da khanba seminar sidokpagi police ka miyam ga mukna ke Little Flower School Students Transporter Union na ngasi Bharat Sarkar amade NSN IM ani gi santi gi wari na Manipur gi apun bagi saktam kahen ba yaroi haina taksil aduna school asigi gate mamangda section wakat kongjang sangsin ke All Manipur Working Journalists Union namadi MU gi Mass Communication Department na thobu oidana ngarang dagi chatharakiba Indian Journalists Union gi National Executive Committee NEC gi meeting asi Manipur University gi MEMS Hall da loisin kre loisin bagi thoram ga mari leina na pangthokliba mi famda saruk yakiba IJU gi President Gitartha Pathakna journalist singna Thengnariba khudong chadaba kayagi matangda khana neinaduna afaba mayolda laknaba amadi nupi journalist singda ahenba sakti piduna gender gi matangda khenaba kya leiriba si kohonana ba honaduna journalist ama oibagi asengba machat adu miyamda mapung phana khanghanana ba mathau tai haiki. In these circumstances, we are facing so many problems. Attacks on journalists also increasing, and there are many other issues like this surveillance on journalists. So the Indian government, it has been reported in the news channels that they have bought some spyware from Israel, Pegasus spyware that has been installed in the few journalists who criticize the government. These are the issues. This is one of the examples I am telling you. So all these issues, media issues, are being discussed in our meeting. Kumja lisingani taramapan kungi oina All Manipur Student Union gi maikaidagi higher secondary amadi college singi student union gi election da candidate oikiba sing asi MSU na senduna union asigi mayai loisangda loop asina taramna opagi thorama pangthokre pangthokiba thorama da MSU gi president in charge Laishram Athoba MSU mayai loisangi hanagi finance secretary Tongbram Premita amadi North East Student Organization nesogi secretary general Sinam Prakasu Sarugyaki. Chahi asigi oina Seram Mangi Singh Memorial Award lisingani taramapan Impact TV gi editor Ras Nongthombam da pikre ngasi foundation asina sinduna haingang da leiba ibudong margin khubam da pangthokiba Taret Lak Suba Seram Mangi lekhidabagi ningsing numit ki achamba thauramamada award asi khusinagi bani pangthokiba thauramadu ga mari leinana Seram Mangi Singh Foundation gi secretary Seram Nekanna chahi khudingi foundation asina lamdam asigi ichang thauna mathau tawriba singda pungning thogat poina award asi piduna lakli Piribe award asi foundation asibu miyamda khanghanabagi damak piba nate lamdam asida leiriba ichang thauba kayabu pungning thogat pani haiki Anouba young talent sing adagi atopa senior ahal loiragasu mayamna akogi deserve toraga phangjetaba adumba ahansu mayam lay sigumase akoina encourage toba amadi honor tobagi aim duda objective to da akoina khangalaga masi award si pirasi haidana akogi award recommendation committee ma semaga mai toduna hogibani Paugi Marathana attend the break Amagasulogjari. Good afternoon, ma'am. Hi. Wedding sets krayenge. Sure, ma'am. Sige sets I know you're opening, ma'am. Thank you. Che. Sisam phazadro. Sisam phazadro che. Yummy is we. Mobile furniture na wedding season asigi oina discount up to 30% ki khudong chao pijari. Hai di si torsia. Bhaiya che service torsi. Sei se booking torsin jar.
इरमदमदा फंगबा पोलमसिंगना इरमदम असिमक्तदा साजबा कंगलागी पोलमसिंग फंगबिरगनी लुहोंग पंथाना लाकपदा मियामगिदमक लेजरे लैमा कबोक लोइनना लुहोंगबगी यखनबा डिस्काउंट सु इजरी अकुपा मरोलगिदमक कांटेक्ट तोबियु 8131877217 नत्रगा 9612056941 कांगला कबोक चाबियो यामना हावबनी कंगला लैमा कबोक ब्रेक की मतुंगदा मयाम बो मुखना तराम नोकचरे मखाताब पाउ पिजरे था सिगी हौखिबा तांग कुनिथोय गी नुमिदांगदा थांगमैबंदा लैबा थांगमैबन इम्प्रूवमेंट क्लब की कैंपस मनुंगदा सकंगदबा सिंगना बॉम पोखाय हनगिबा थौदोकपु यानिंगदबा फोंदोकलदुना ngasi क्लब अजिगी थौमी सिंग अमदि माइकै दोंगी इमाइबेल सिंगना वाकत मिफम फंगख्रे वाकत मिफम अदुदा सरुक याखिबा थांगमैबन इम्प्रूवमेंट क्लब TIC की प्रेसिडेंट nganगोम तेज कुमारना क्लब अमगी कैंपसटा बॉम लमसिनबा हाइबा सी अचौबा तौहैदबा क्राइम ने बॉम लमसिनबा सिंगना थौना फना मखोइना तौबनी हाइना सेंगदोरकदबने क्लब की अयाबा याउदना CRPF सिंगना कंपाउंडा लैसिलगा खुदोंग थीबा थोकलकपा मतमदा क्लब की थौमी मिसम केया हालकपा यारिबा असिगुंबा थौओंग असि थोकहनिंगदे मतुंगदा अमुक हना तौबिगनो हाइकी अमगी कैंपस ता बोम नखिलगा थुगाई बेबसी याम नुंगाइतबा अदुगुमनबा थबकनी तौरोइदबा थौओंगनी अचौबा क्राइमनी अदुना मसिदा मरी लेनबा बोम लंगजिलिबा कांगबुसिंग अदुना थौना फना मखोइननी हाइना क्लेम तौबिबगा लोइनना करी मरमगिदमक्ता थांगैबन इम्प्रूवमेंट क्लब की कंपाउंड बोम लंघनबिरिबनो हाइबदु छेंदोकपिरकदबनी अमरोमदा सिक्योरिटी पर्सनल सिंगसिना क्लब की अयाब याउदना कंपाउंड लैसलगा मदुदा थोलक मतमदा खुदोंग थीब थोक मतमदा अखोई क्लब की थौमी मयाम मरा लेतना फाजन बिबा याय अदुगिदमक्ता लाइकाइसदि इमाइबेल अहलमन खुदिमक थोलक्तना असिगुंबा थौओंग क्राइम बोम ब्लास्ट की थबकसे नहारुल की तौरमगसु मदु तौबिगनु पुलिस की माइगैदगी आर्मी की माइगैदगी सुइदना पोखाइबोरसु मदु तौबिगनु हाइदना अखोइना कंडेम तौवैना नुंगाइतबा वाकत मिफमसे थमजबने Pediatrics Association of India पाइन सेंदुना ngarangdagi hongna North Eosida leiba Classic Hotel da pangthokiba tare suba paikon lisingani taramapan National Annual Conference ngasi loisin kre thoramadu da India gi tongan ba lamsingdagi delegate kyana sarukiyaki loisin bagi thoramadu da paikon gi organizing chairman Dr. Syam Kumar Laishram na phongdorakpada hauzik matamda antibiotic sizinabagi chang yamna hengalakpana maram oiraga Tungda laina singa si layeng ba ngamlak oidabagi maram ama oirakliba sida Manipur gi oina praja miyam na antibiotic asi Dr. Tanadana pangcha da chabagi thabak asi lepiduna miyam punna gyan taminabagi pandamda pangthokpani laina layong khangdana pharmacy dagi antibiotic ama hekta leiraga chasinbagi heinabi lepiba Dr. Singh nasu hanagi leiramba antibiotic sing sizinaduna anauba antibiotic sizinabagi thabak lepnaba honaba amadi antibiotic niyom chumna sizinanaba natrabadi tungi mirolda layeng bangamdaba laina makhal kaya thoraktuna hena awaba oigani haiki National level da tuberculosis ta khangai raba TB haita risam sana degi angang singi mahik matai changbagi neonatal infection aduga sahi mai makai mahik matai changba sahi magi matungi sigi mayam jakho yam kupna nainaraga yaring kai antibiotic si chumna sinanaba miyam pumba akhoi honaba ngasi nataba khudaktagi haujuktagi akhoi antibiotic se chumna sinanaba mafam chana chang naina sinaba heta leiraga chadnaba sinaina miyamda thamjaningibse Kaiden Films na puthokadaba Manipuri feature film Nangbu Ngairambanegi Yaifa Thongni Thoram ngasi Mantripur Khida leiba Rotary Bhavan da pangthokre film banner asina sinduna pangthokiba Yaifa Thongni Thoram aduda Bavina Healthcare and Hospitality Industries ki Managing Director Dr. T.H. Davali Social Welfare and Minority Affairs ki Director N.G. Uttamamade Film Forum Manipur ki Chairman S.S. Mongol Jausu Sarukyaki Avenau Suraj Niki Gefelina Ratanlai Idhau Lalita Biyauna artist kyana sarukyariba film asigi producer na Thaudam Ilendro story screenplay and director na Rajan Laisang Themne film asigi director Rajan Laisang Themna maki anowa film asina miyamda achouba pauzel amadi pina bahona bani haiki producer Thaudam Ilendro na society asida thokliba thaudo kaya asida yumfam oiba film ama oina puthokpani haiki ngasi yukfong na kiba pause singda kari kari maroiba pau yauribagi haibadu mayam puna mok khangminasi
Lamjingba Times Boycott Marakta Chief Minister N. Biren Singhna Manipur Sangai Festival Hodoklagani. International Tourism Mart Hodokre Awang Nongpokta Lamkoiban Lakpagi Chang Hengalakli. Miyamgi Senfam Lana Sizinaba Yade Kanganba Matoktai. Manipur gi Saktam Kaihandanaba Jeksin Kongchat Chatkre. Sangai Express Awang Nongpoku Lana Khalibasi Handhanbada Mating Pangbiyo. Pralat Patel Kokomi gi Firep Hongbo Leite. Fatnavia CM oina wasak lokre. Imphal monthly flight service hokre. Poknafam Miyam Saruk Yadaba Sangai Festival Ohenbada Pumnamakna Isa gi Thodang Lobiyo. Kokomi Kepta Manipur gi close hapnaba MPP Bill SN PP number Parliamenta Pukhatkani Ranjan Amit Sana Unanaba Hairakle Assembly Mifam Kongnabasu Lepnare Kokomi gi boycott Handokpiyo Chief Minister Huyen Lanpao Center na Kuki Lup Singha Chathariba Peace Talk su Waroshin Puraknaba meeting thamle Congress na negative oiba mawong kaya puthoktuna charangnaba thokhanaba hotnai BJP Sangai Festival Yengfam Thokte Harau Kumhai matam nate Kokomi Naharol gi Thodang Nipan Suba International Tourism Mart Hodokre State Sida Santi Lakpadagi Tourist Lakpagi Masing Leptana Hengalakle Chief Minister Manipur Kaigadra Kairoidra Haibagi Akiba Marakta Sangai Festival Pangthokpa Matam Chade Kokomi Journalist Singna Balance Fazana Leiba Asengma Pau Longnaba Minister Biswazina Appeal Tokre Sana Leiba CSO gi Luchingba Singh Unanaba Amit Sana Matam Pirakle Kokomi gi boycott Marakta Ngasidagi Sangai Festival Hodagani Leiba ki Luraba Tanfamda Festival gi Wakhal Changde Haibadu Utlasi Kokomi Lamkoiba Singhi Pukning Chingsinaba Machak Singlei Pralat HL Express Myanmar ki KVJet Airlines da itihasik oiraba Imphal monthly charter flight service hogdokre Myanmar dagi lakhiba passenger sing minister singna harau taramna okre MU da Indian Journalists Union ki National Executive Meeting hogdokre journalist singna tasengna achumba amadi khalmanaba thakta report sing tobiyu Biswazit kumhai matam nate boycott handokloi Kokomi Iraibak Lainga ki paisa haibasi miyam gine masibula na sizinabasing dandi piba mathoktai iwobi Framework Agreement amadi CAB gi irang lakhanbada Congress ki khutyawi BJP SDO Dr. Kishan Hatpada Chenaba Nixon Mapunsi Chupa Miyat Pikre Myanmar Army ga kapnabada IM Mari Sire Aroibada maroiba pau amuk hana pizari Karigumba mafam amada bom pokhaiba tarabadi mafam duda tariba police officer aduna daita lahonaba Chief Minister N. Biren DGP da yathang pikre Sangai Festival kumhai ama oina ubigano masana state asigi masang malemda taknabagi achouba mafam amani haina Chief Minister N. Biren fongdokre Kokomina Manipur Sangai Festival lisingani taramapan boycott tawriba si handokadra natraga handok loidra haibagi warep launaba mifam pangthokli Manipur Sangai Festival lisingani taramapan gi mapung oiba thoram ngasi nungthel bota Chief Minister N. Birena Chief Guest oiduna haudoknaba sem saba loikre Amadi Sangai gi pongna famoiriba kaibul lamjaudasu Sangai Festival lisingani taramapan Minister TH Syamkumarna athoiba mithunglen oiduna haudokre Hauziki wanadi Manipuri pau matang sida loisinjare mideng tabiriba singba amuk hana khurumjari